ꯒꯧꯔ ꯈꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯁꯤꯟꯊꯥꯂꯩꯃ ꯀꯧꯕ ꯁꯛꯍꯦꯟꯕꯤ ꯆꯪꯈꯣꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯒꯧꯔ ꯑꯌꯥꯛꯄ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯅꯦꯝꯊꯔꯛꯂꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯠ ꯆꯥꯅꯅꯕ ꯊꯣꯔꯛꯏ꯫ ꯃꯆꯥ ꯁꯤꯟꯊꯥꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯒꯧꯔ ꯃꯆꯥꯕꯨ ꯎꯕꯗ, "ꯏꯄꯥꯒꯤ ꯁꯤꯟꯊꯥ, ꯏꯆꯥꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯣꯏ ꯄꯥꯕ, ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ." "ꯑꯦ, ꯑꯗꯨꯒꯤꯕꯨ ꯏꯆꯥꯅ ꯀꯔꯤꯒꯤ ꯏꯁꯤꯡ ꯁꯣꯛꯀꯅꯤ? ꯅꯃꯥ ꯁꯣꯛꯍꯜꯂꯨ, ꯏꯆꯥ ꯋꯥꯅꯤꯀꯣ, ꯁꯣꯛꯎꯅꯨ." ꯁꯤꯟꯊꯥ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯋꯥꯈꯤꯅꯤ ꯈꯟꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯅꯣꯛꯆꯩ꯫ "ꯄꯥꯕꯥ, ꯏꯃꯥꯁꯨ ꯋꯥꯈꯤꯅꯤꯌꯦ, ꯑꯗꯨꯒꯤ ꯑꯩꯅ ꯁꯣꯛꯄꯤꯒꯦ ꯇꯧꯕꯅꯤ." "ꯅꯃꯥꯗꯤ ꯋꯥꯖꯁꯅꯨꯗ, ꯏꯆꯥꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ." "ꯄꯥꯕꯥ, ꯏꯃꯥ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯄꯤꯖꯖꯔꯣꯏꯀꯣ." "ꯃꯥꯅ ꯑꯗꯨ ꯉꯝꯕ ꯅꯠꯇꯦꯅꯦ." ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯆꯥꯎꯕꯤ ꯂꯥꯛꯏ꯫ ꯃꯄꯥ ꯃꯆꯥꯅ ꯄꯨꯟꯅ ꯆꯠꯀꯗꯧꯕꯒꯤ ꯂꯩꯔꯝꯕ ꯑꯗꯨꯗ, "ꯀꯗꯥꯏ ꯆꯠꯅꯒꯗꯧꯔꯤꯕꯅꯣ? ꯅꯄꯥ ꯅꯆꯥꯅ ꯄꯨꯟꯅ ꯃꯄꯥꯟꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯣ?" ꯒꯧꯔ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯠꯀꯗꯧꯔꯤ, ꯑꯗꯨꯅꯅꯦ ꯌꯨꯝ ꯁꯪꯅꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯆꯩ꯫ ꯆꯥꯎꯕꯤ ꯃꯄꯥ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯈꯤꯕꯗꯨꯗ ꯁꯥꯎꯔꯞ ꯇꯧꯏ꯫ "ꯍꯣ, ꯑꯩꯗꯤꯅꯦ ꯏꯊꯟꯇꯅꯤ, ꯆꯠꯂꯣ, ꯅꯣꯏꯅ ꯆꯠꯇꯧꯗꯣ ꯅꯅꯥꯏ ꯁꯪꯖꯍꯧꯔꯒꯦ." ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯄꯥꯗ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ, "ꯑꯩꯗꯤ ꯆꯠꯂꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯂꯦꯝꯕꯤ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯧꯔꯁꯨ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ, "ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯒꯧꯔ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯠꯈꯤ꯫ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯇꯥ ꯊꯥꯖꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯎꯕꯗ ꯃꯗꯨ ꯃꯃꯥꯟꯅꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯇꯥꯎ, ꯁꯤꯟꯊꯥꯈꯣꯏ ꯂꯥꯛꯏ, ꯅꯪ ꯀꯧꯀꯣ, ꯑꯩꯗꯤ ꯉꯝꯃꯣꯏ." "ꯍꯦꯔꯦ ꯏꯇꯥꯎ, ꯅꯨꯄꯥꯅꯕꯨꯗꯨ ꯌꯥꯝꯅ ꯄꯥꯡꯗꯕ ꯍꯧꯅꯗꯦꯗ. ꯅꯨꯡꯁꯤꯗꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏ ꯌꯥꯗꯣꯏꯕ?" "ꯑꯁ, ꯑꯗꯨꯏ ꯅꯠꯇꯦꯕ, ꯑꯗꯣ ꯃꯥ ꯎꯕꯗ ꯍꯦꯛꯇ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯂꯥꯎꯋꯦꯕ." ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯣꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ, "ꯍꯣ, ꯑꯗꯨꯗꯤꯅꯦ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯒꯗꯧꯕꯅꯤ. ꯌꯥꯔꯣꯏ." ꯁꯤꯟꯊꯥꯂꯦꯝꯕꯤ ꯈꯣꯏꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ, "ꯁꯦ, ꯑꯝꯇ ꯀꯧꯕ, ꯅꯪꯁꯨ ꯉꯥꯡ ꯂꯩꯔꯅꯨ, ꯃꯤ ꯂꯥꯛꯑꯦꯕ." ꯐꯩꯖꯥꯎ ꯃꯣꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯧꯒꯦ ꯌꯥꯎꯅ ꯀꯧꯗꯅ ꯑꯗꯨꯝ ꯂꯩ꯫ "ꯑꯦ, ꯀꯩꯅꯣ ꯐꯩꯖꯥꯎ, ꯅꯪ ꯁꯤꯟꯊꯥ ꯀꯧ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ?" ꯑꯁꯨꯝꯅ ꯁꯨꯝ ꯉꯥꯡꯅꯔꯤꯉꯩꯗ ꯁꯤꯟꯊꯥ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏꯒꯤ ꯃꯄꯥ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯅ, "ꯁꯤꯟꯊꯥ, ꯇꯥ ꯐꯩꯖꯥꯎꯈꯣꯏꯁꯦ ꯑꯩꯈꯣꯏꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ." ꯁꯤꯟꯊꯥ ꯃꯥꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯅꯠꯇꯦ, ꯏꯉꯛ ꯉꯛꯅ, "ꯑꯦ, ꯃꯣꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ? ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯤ ꯑꯣꯏꯅꯤꯒꯦ?" "ꯏꯁ, ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ, ꯃꯣꯏꯗꯒꯤ ꯀꯔꯤꯒ ꯆꯥꯎꯔꯒꯦ?" "ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯅ? ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯗ ꯍꯥꯏꯕꯅꯤ ꯁꯨꯝ, ꯃꯣꯏꯁꯨ ꯁꯣꯝꯗ ꯁꯨꯝ ꯂꯥꯛꯏꯁꯤꯗꯤ." ꯑꯅꯤꯁꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯗꯨꯗꯤ ꯐꯩꯖꯥꯎꯅ ꯀꯧꯗꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ "ꯅꯪꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ, ꯃꯤ ꯑꯥ ꯌꯧꯈ꯭ꯔꯦ ꯌꯦꯡꯉꯨ, ꯑꯩꯅ ꯀꯧ ꯍꯥꯏꯗ꯭ꯔꯣ?" ꯐꯩꯖꯥꯎ ꯅꯣꯛꯇꯨꯅ ꯃꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯩꯗꯧꯔꯒꯦ? ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯅꯣ? ꯑꯉꯥꯎꯕ ꯁꯥꯗꯅ ꯀꯧꯗ ꯀꯧ ꯍꯥꯏꯔꯣ? ꯃꯤꯅ ꯀꯩꯅꯣ ꯍꯥꯏꯅ ꯈꯨꯝꯂꯛꯂꯕꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯗꯤ?" ꯃꯗꯨ ꯃꯀꯣꯛꯇꯨ ꯈꯣꯠꯂꯗꯨꯅ, "ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ, ꯑꯗꯨ ꯅꯪ ꯀꯧꯗ ꯀꯧꯋꯣꯕ." ꯃꯗꯨ ꯐꯩꯖꯥꯎꯗ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯏ꯫ ꯐꯩꯖꯥꯎ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ, "ꯀꯧꯒꯦꯕ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯪꯅꯤꯃꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎꯅ, ꯁꯤꯟꯊꯥ, ꯑꯝꯇ ꯉꯥꯏꯈꯨꯑꯣ." ꯁꯤꯟꯊꯥ ꯈꯨꯝꯗꯦ꯫ ꯊꯥꯖꯅ, "ꯁꯤꯟꯊꯥ, ꯇꯥ ꯐꯩꯖꯥꯎꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤ ꯃꯥꯜꯂꯤ." "ꯀꯧꯖꯁꯅꯨ ꯀꯩꯅꯣ. ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯗꯣꯏꯅꯤ, ꯑꯣꯏꯗꯣꯏꯅꯤ, ꯈꯨꯝꯃꯨꯅꯨ." "ꯀꯩꯅꯣ ꯅꯪꯕꯨ ꯃꯤꯅ ꯀꯧꯔꯒ ꯈꯨꯝꯃꯣꯏꯁꯦ ꯍꯥꯏꯁꯤꯕꯣ? ꯃꯤꯅ ꯂꯩꯁꯥꯕꯤ ꯃꯅꯥ ꯄꯪꯕꯤꯅꯤ ꯍꯥꯏꯅꯈꯤꯔꯣꯏꯗ꯭ꯔꯣ?" "ꯍꯥꯏꯖꯁꯅꯨ ꯀꯩꯅꯣ." ꯐꯩꯖꯥꯎ ꯃꯈꯣꯏꯕꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯏ꯫ ꯐꯩꯖꯥꯎ ꯃꯈꯣꯏꯒꯤ ꯃꯄꯥ ꯌꯧꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, "ꯀꯩꯅꯣ ꯊꯥꯖ, ꯁꯤꯟꯊꯥ, ꯅꯣꯏꯅꯤꯕꯨ ꯑꯩꯅ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯇꯥꯗꯕ꯭ꯔꯣ?" ꯊꯥꯖꯗꯤ ꯐꯩꯖꯥꯎꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯌꯥꯝ ꯋꯥꯅꯒ ꯇꯥꯟꯅꯔꯛꯏ, ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯏꯁ, ꯃꯤꯅꯗꯨ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯗꯤ ꯇꯥꯟꯅꯕ ꯇꯥꯕꯅꯤꯗꯅ." "ꯑꯩꯈꯣꯏꯗꯣ ꯇꯥꯕꯗꯤ ꯇꯥꯕꯅꯦꯕ, ꯑꯗꯣ ꯈꯨꯝꯗ꯭ꯔꯕ." "ꯑꯗꯨꯗꯤ ꯈꯨꯝꯃꯣꯏ ꯌꯥꯎꯅ ꯈꯨꯝꯗꯕꯅꯤꯅꯦ." ꯃꯗꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯇꯥꯗꯕꯗꯨꯗ ꯃꯁꯥꯗꯨ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ "ꯀꯔꯤꯅꯣꯅꯦ ꯃꯣꯏꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯃꯁꯤꯒꯤ ꯐꯩꯖꯥꯎ ꯍꯥꯏꯁꯦ ꯀꯩꯀꯩꯅꯣ ꯃꯌꯥꯝꯒ ꯇꯝꯁꯤꯜꯂꯝꯗꯅ ꯑꯩꯗꯤꯀꯣ." ꯐꯩꯖꯥꯎ ꯅꯣꯛꯇꯨꯅ, "ꯃꯤꯅ ꯀꯧꯕꯗ ꯇꯥꯅ
ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅꯤ ꯍꯩꯃ ꯃꯔꯣꯟ ꯊꯣꯛꯇꯕ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯨꯁꯨ ꯊꯣꯛꯏꯅꯦ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯍꯥꯛ ꯅꯨꯄꯥ ꯄꯟꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯃꯤꯒꯤ ꯅꯨꯄꯥꯒꯤ ꯃꯀꯥ ꯌꯧꯔꯛꯂꯕꯗꯤ ꯂꯤꯟ ꯑꯃꯣꯝꯅꯤ ꯁꯥꯎꯔꯞꯅ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯗꯅ ꯀꯧꯔꯛꯏꯗꯣ ꯐꯩꯖꯥꯎ ꯇꯧꯐꯝ ꯈꯪꯗꯦ ꯋꯥꯐꯝ ꯑꯗꯨ ꯁꯠ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯠ ꯂꯠ ꯇꯧꯗꯨꯅ ꯀꯩꯅꯣꯅꯤ ꯁꯤꯟꯊꯥꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯕ ꯐꯩꯖꯥꯎ ꯃꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯨ ꯑꯥꯗ ꯃꯗꯨ ꯂꯦꯞꯄꯦ ꯃꯥꯅ ꯀꯧ ꯍꯥꯏꯅꯤ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯇꯦ ꯀꯧꯔꯒ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯔꯣ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯐꯩꯖꯥꯎ ꯍꯦꯟꯅ ꯇꯧꯐꯝ ꯈꯪꯗꯦ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯁꯨꯝ ꯀꯧꯕꯅꯤ ꯂꯩꯍꯧꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯂꯩꯍꯧꯔꯦ ꯊꯥꯖ ꯁꯤꯟꯊꯥꯒꯤ ꯃꯇꯧꯗꯨꯗ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯃꯤ ꯅꯨꯄꯥꯁꯤ ꯀꯤꯔꯝꯃꯅꯤꯌꯦ ꯀꯤꯁꯅꯨ ꯀꯤꯅꯅꯕ ꯇꯧꯔꯤꯅꯤ ꯃꯇꯨꯡ ꯇꯧꯔꯛꯇꯅꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯨꯈ꯭ꯔꯤ ꯌꯧꯈ꯭ꯔꯦ ꯐꯩꯖꯥꯎ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨ ꯃꯥꯗꯤ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯩꯖꯥꯎ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ ꯐꯩꯖꯥꯎ ꯈꯨꯝꯗꯦ ꯃꯗꯨ ꯈꯪꯅꯤꯡꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯑꯗꯨꯗ ꯐꯩꯖꯥꯎꯅ ꯍꯣ ꯅꯣꯏ ꯅꯥꯄꯥꯗꯣ ꯍꯥꯏꯔꯛꯏ ꯃꯤ ꯃꯥꯡꯁꯤꯗ ꯑꯩꯕꯨ ꯆꯣꯞꯍꯜꯂꯦ ꯃꯗꯨ ꯃꯇꯧ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯅꯣꯗ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯝꯃꯣꯏꯗ ꯀꯩꯁꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯪꯉꯛꯑꯗꯤ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣꯅ ꯈꯨꯝꯐꯝ ꯈꯪꯂꯤꯕ꯭ꯔꯣ ꯍꯦꯔꯥ ꯅꯪꯁꯨ ꯅꯨꯄꯥ ꯃꯥꯟꯗꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯣ ꯁꯠ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯅꯪꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏ ꯅꯨꯄꯤ ꯐꯥꯎꯕ ꯎꯕ ꯉꯝꯗꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯟꯅꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯃꯗꯨꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯦ ꯃꯗꯨ ꯐꯩꯖꯥꯎꯕꯨ ꯇꯥꯟꯅꯗꯨꯅ ꯍꯣꯏꯕ ꯑꯗꯣ ꯀꯩ ꯍꯥꯏꯔꯛꯀꯦꯕ ꯃꯥꯅ ꯐꯩꯖꯥꯎ ꯂꯦꯞꯇꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯥꯛ ꯌꯥꯔꯣꯏ ꯑꯩ ꯈꯪꯉꯦ ꯈꯔ ꯂꯨꯅ ꯊꯣꯛꯀꯗꯧꯔꯤ ꯑꯇꯥꯡꯕ ꯄꯣꯠꯇꯤꯅꯦ ꯂꯥꯏꯅ ꯊꯣꯛꯇꯕꯅꯤ ꯈꯪꯉꯕ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯁꯤꯟꯊꯥ ꯑꯃꯗꯤ ꯊꯥꯖ ꯏꯁꯤꯡ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯏ ꯊꯥꯖ ꯃꯥ ꯁꯤꯟꯊꯥꯗ ꯋꯥ ꯄꯥꯛ ꯍꯧꯗꯣꯛꯀꯗꯕ ꯍꯪꯒꯣꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯁꯤꯟꯊꯥ ꯅꯨꯄꯥꯒꯤ ꯋꯥ ꯍꯧꯗꯣꯛꯄ ꯌꯥꯝꯅ ꯁꯥꯎꯏ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯁꯤꯟꯊꯥꯂꯦꯝꯕꯤ ꯁꯤꯟꯊꯥ ꯊꯥꯖꯅ ꯀꯔꯤꯅꯣꯃ ꯍꯥꯏꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯣꯗꯅ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯑꯃ ꯂꯣꯏꯗ ꯉꯥꯏꯔꯤ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯏꯁꯤꯅ ꯀꯩꯅꯣꯕ ꯍꯣꯏꯕ ꯑꯗꯨ ꯁꯥꯎꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯣꯕ ꯁꯤꯟꯊꯥꯂꯦꯝꯕꯤ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯆꯩ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯌꯨ ꯑꯃꯨꯛ ꯀꯣꯏꯗꯅ ꯂꯩꯇ꯭ꯔꯁꯨ ꯅꯪꯗꯣ ꯇꯥꯃꯨꯗꯨꯒ ꯅꯨꯡꯁꯤꯅꯔꯣ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯗꯤ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯊꯤꯖꯕ ꯃꯥꯜꯂꯦ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯅꯣꯟꯖꯗꯨꯅꯒ ꯇꯧꯔꯤꯁꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪꯒꯤ ꯃꯑꯣꯡꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯟꯊꯥꯂꯦꯝꯕꯤ ꯅꯣꯛꯂꯤꯕꯗꯨ ꯍꯟꯖꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯊꯥꯖ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯄꯥꯕ ꯑꯃꯗꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯈꯜꯂꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅೋ ꯇꯥꯃꯨꯗꯨꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯄꯨꯟꯅ ꯍꯣꯠꯅꯔ ꯂꯣꯏꯔꯦꯗꯅ ꯊꯥꯖ ꯅꯪ ꯁꯥꯎꯔꯅꯨ ꯑꯗꯨꯏ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯀꯅꯨ ꯊꯥꯖ ꯍꯥꯏꯔꯨꯕꯗ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕ ꯈꯟꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯦ ꯍꯥꯏꯅ ꯀꯥꯏꯅꯔꯛꯂꯦ ꯆꯥꯎꯕꯤ ꯃꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯝꯃꯤ ꯁꯤꯟꯊꯥꯅ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯏꯃꯥ ꯄꯨꯒꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯂꯦꯝꯕꯤꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯏ ꯁꯤꯟꯊꯥ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯅ ꯌꯣꯝꯗꯨꯅ ꯂꯩ ꯑꯗꯨꯅ ꯃꯥꯅ ꯈꯣꯡ ꯊꯥꯡꯇꯣꯛꯄ ꯉꯝꯗꯕꯅꯤ ꯆꯥꯎꯕꯤ ꯃꯆꯥꯗ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯥꯗꯤ ꯅꯨꯡꯁꯥ ꯊꯤꯔꯨꯔꯤ ꯏꯆꯥ ꯍꯜꯂꯛꯇꯕꯗꯨꯗ ꯁꯤꯟꯊꯥ ꯃꯥꯅ ꯆꯠꯂꯤꯕꯗꯨ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯨꯏꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯊꯥꯖꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯨꯔꯦ ꯑꯗꯨꯅꯅꯦ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯣ ꯄꯥꯕꯁꯨ ꯂꯥꯛꯑꯅꯤ ꯏꯃꯥꯒ ꯄꯨꯟꯅꯅꯦ ꯆꯥꯛꯈꯨꯝ ꯆꯪꯉꯁꯤ ꯆꯥꯎꯕꯤ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯥꯏ ꯇꯤꯟꯁꯨ ꯌꯥꯝꯅ ꯅꯤꯡꯖꯕ ꯏꯃꯨꯡꯅꯤ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯌꯥꯝꯕ ꯃꯇꯝ ꯀꯣꯟꯅꯩ ꯒꯧꯔ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨ ꯀꯥꯟꯁꯤꯟꯕꯒ ꯏꯆꯥ ꯁꯤꯟꯊꯥꯗꯤ ꯀꯗꯥꯏ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯄꯥꯅ ꯍꯪꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄꯥꯕꯥ ꯑꯩ ꯏꯃꯥꯒ ꯁꯤꯗ ꯂꯩꯌꯦ ꯒꯧꯔ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯅꯅꯕ ꯂꯥꯡꯂꯝꯂꯤꯕꯁꯤꯕꯨ ꯂꯥꯏꯒꯤ ꯊꯕꯛꯄꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯅꯦ
Loisile ngasai na. Loisiliba ado nangnadi oiramoi. Icha Sinthana oirinine. Chaubi matam pumbada macha tabu henna nungsina kangkhatpa. Mana tauba thabakta mana thadabaduda sauduna. Ho mane ichana tauribani. Aidi karimata hek yaude imungi thabakse. Adunidana. Aigi icha maram mukpi thabak phabi Sintha lembi hairibanidana. Sintha lembi mapa mama na hainaribadu taduna noktuna dumle. Sintha fana chawrabasu imung asida apikpa angangumbani. Mama mapana Sintha buluna tauba asi mina afaba oirakloi haina midnight haiba phawba ngangnarabani. Adubu gaura mina hainaribadu thoina tarode. Macha sibo tukki matik luna chana nungsina taujai. Nongaladuna Sintha mamagi imungi mateng pangre. Sintha mama mapana kethokna yoya hairabasu ma karisu kethokpa leite. Mamagi mateng pangba ayamba matamda imungi thabak taunanaba hotnajai. Manasu mama mapabu luna khanjaba aduna wakini haina khanjai. Gaura nungtigi mana masing thaba achauba inkol amale. Adu mana nungtigi yengba chatpani ngasidi ma khuladugi angangi ipal thaba amale haiduna chatnanaba hotnari. Gaura chawbibu kaurai. Hai, mama, nangbu tabro? Kadaida legini nangbo? Chawbi kaithal chathokiduna kauribado Sinthana oina khomlai. Baba, imadi kaithalda laigi hairuk leitrena leiba chakhiye. Ihe, adudi kamdongni tauriside. Kaidoragi baba. Ipase ipan thaba ma chataba yadre. Inkoldu ngaihak chatuna yengludrabadi kamdongni. Adugi oiradi ai thajaga chatluge imasu leitabanina. Hai, yade. Icha nungsa marakta wani. Sintha lembi no fet tauduna. Baba, kaisu tauruye. Imasu leite. Aduna aiga thajaga oina ngasidi chatlurage. Ha, aduna pharadrane. Aduna pharani baba. Baba su nungaina warido tathooro. Imasu halaga kaino tawjarasanu. Aibu ichabu chathaladrane. Wani de ichase. Baba, aise laisabi pharabani kaisu waruye. Aisu baba ga imaga gi mateng pangba ngami. Gaura machagi mataududa hena nungsiduna. Mani icha chawre ko. Hoida. Aisu ngasidi nungaine hek warido tathoorage. Asum hairamduna gauro. Machabu nungsina masamadu nanthabiduna. Ado yengoi. Icha waradi thuna halau ko. Potka mangjasan. Ase hairamnaga gaura chatkre. Sintha lembisu thaja haurage haina thongalda tholai. Chawbi hobe laktuna. Kadai nang babadi chakrabro? Chakre. Ai horendi soidanane napagi li chai chaba tari. Ai di ma thabuk chakani haiba kauthoklure. Sintha lembi mamana mapaki jaba mataududa. Ho kaisu tauruye aina phajana haikrabani. Phareda ni hektai. Adu ichadi kai chatauriba. Inkoldo aina oina yengsilurage. Babana hairameba. Kari nang babana bu adumaina hairambrane. Sintha lembi hoi haiduna thengkragani haiduna thorage. Chawbi mapuroiba gauragi maching khangi. Aduna machabu cheksina themjai. Sintha thajagi yumda changlai thajagi mamana singlaushinduna leirambaduda. Ima thajalakibra. Haima icha Sintha laklibro. Madi mabu hoida chakhine kaidoragi chabo kaisu aruba nateda ima inkolda chatminaru sena lakpani. Thajagi mamasu gaura amadi chawbina Sintha buluna tawjabadu khangribani aduna ngakna. Kari ichabu inkolda chakadawriba. Kaidawbanu ne chabo. Sintha mapana sinarakpadu haire. Thajagi mamana ngakna. Haima nang babuna badu maine hek haibrane. Sintha lembi mami mamangda mangonda tawribadu khangduna mina hainabadu sutaduna madi hene ikaijai. Sintha lembi ikairap tawbuna. Hoima aina chalugena yamandabaduda laklibani. Hoi. Adunidana ichadi kharasu tawgadabani. Namana pani ichabu nungshibadi khulasida wari naribani. Ado ichabu nathanda chatpa yagadoribro. Yanida ima aidum chalage. Ase hairamlaga Sintha lembi mathanta inkol tamna lagli. Sintha inkol yauraduna akoibadu chalai. Sintha nongmata inkol aduda kari hauri haiba khangba nate. Palamliba pot mayamaduda. As aikhoi inkol sidi pungsang hek sangidana. Aikhoi babase thabak dio khakpha bazani ko. Ase haiduna kari hauri pali haina sumchatuna yengba kanda. Mamangda ahangba faidom khara mari chatuna hauriba jina amunba singadu urakle madu ubada.
ꯑꯌꯥ ꯁꯤꯗꯤ ꯆꯤꯅꯥꯅꯤ ꯃꯨꯟꯁꯨ ꯃꯨꯜꯂꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯌꯨꯝꯗ ꯆꯥꯅꯅꯕ ꯍꯦꯛꯈꯤꯒꯦ ꯁꯤꯟꯊꯥꯂꯦꯝꯕꯤ ꯍꯔꯥꯎꯔꯗꯨꯅ ꯃꯗꯨ ꯇꯝꯅ ꯆꯪꯂꯛꯄꯗ ꯀꯨꯔꯥꯛ ꯑꯃ ꯃꯥꯒꯤ ꯃꯥꯡꯗ ꯄꯥꯏꯁꯤꯜꯂꯛꯏ ꯑꯦ ꯀꯨꯔꯥꯛꯅꯤꯅꯦ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯨꯔꯥꯛ ꯑꯗꯨꯅ ꯁꯤꯟꯊꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩ ꯂꯩꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯁꯤꯟꯊꯥꯂꯦꯝꯕꯤꯁꯨ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯁꯥꯟꯅꯕꯒꯨꯝꯅ ꯁꯥꯟꯅꯔꯤ ꯁꯤꯟꯊꯥ ꯀꯨꯔꯥꯛ ꯑꯗꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯀꯨꯔꯥꯛ ꯑꯗꯨꯁꯨ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯉꯁꯥꯏꯗꯒꯤ ꯆꯦꯜꯂꯨꯔꯤꯕ ꯑꯗꯨꯗ ꯋꯥꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯏ ꯃꯅꯥꯛꯇꯒꯤ ꯀꯨꯔꯥꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯇꯥ ꯀꯨꯔꯥꯛ ꯅꯪꯗꯤ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯑꯩꯒ ꯏꯇꯥ ꯁꯥꯟꯅꯁꯤꯀꯣ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯀꯨꯔꯥꯛ ꯑꯗꯨ ꯃꯤꯒꯤ ꯃꯔꯣꯜ ꯈꯪꯕꯒꯨꯝꯅ ꯁꯤꯟꯊꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯁꯤꯟꯊꯥꯂꯦꯝꯕꯤ ꯀꯨꯔꯥꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯔꯥꯛ ꯑꯗꯨ ꯁꯤꯟꯊꯥꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯇꯣꯡꯈ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕꯅ ꯍꯦꯟꯅ ꯍꯔꯥꯎꯗꯨꯅ ꯅꯪꯁꯨ ꯋꯥꯔꯕꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯇꯣꯡꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯈꯣꯀꯣ ꯁꯨꯝ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯨꯔꯥꯛ ꯑꯗꯨꯗꯤ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯂꯦꯡꯗꯅ ꯑꯗꯨꯝ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯁꯤꯟꯊꯥꯂꯦꯝꯕꯤꯅ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯆꯠꯈꯤꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝ ꯌꯥꯔꯛꯇꯕꯗꯨꯗ ꯀꯔꯤꯅꯣ ꯀꯨꯔꯥꯛꯁꯤꯕꯣ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯟꯊꯥꯂꯦꯝꯕꯤ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯀꯟꯅ ꯆꯤꯡꯊꯣꯛꯂꯕꯁꯨ ꯏꯈꯤꯒꯅꯤ ꯈꯟꯗꯨꯅ ꯃꯑꯣꯡ ꯀꯌꯥ ꯇꯧꯔꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯆꯠꯅꯤꯡꯕ ꯀꯥꯟꯗ ꯆꯠꯈ꯭ꯔꯣ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯅꯨꯃꯤꯠꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯆꯠꯂꯒꯦ ꯁꯨꯝ ꯈꯟꯅ ꯃꯥ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯀꯨꯔꯥꯛ ꯑꯗꯨ ꯑꯗꯨꯝ ꯇꯣꯡꯉꯤ ꯑꯗꯨꯒ ꯁꯤꯟꯊꯥ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯆꯪꯂꯝꯗꯥꯏ ꯑꯗꯨꯗ ꯀꯨꯔꯥꯛ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ ꯀꯨꯔꯥꯛ ꯑꯗꯨꯅ ꯄꯥꯏꯈꯤꯕꯗꯨꯗ ꯏꯍꯦ ꯍꯧꯖꯤꯛꯇꯃꯛ ꯄꯥꯏꯈ꯭ꯔꯤꯕ ꯑꯣꯏꯔꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯄꯥꯏꯌꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯒ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯆꯪꯂꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯧꯔ ꯁꯥꯎꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯏꯄꯥꯒꯤ ꯁꯤꯟꯊꯥꯂꯦꯝꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯄꯥꯅ ꯀꯧꯕ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯉꯟꯅ ꯍꯜꯂꯛꯑꯕꯗꯤ ꯅꯃꯥꯗꯤ ꯀꯗꯥꯏ ꯅꯃꯥ ꯀꯧꯔꯣ ꯁꯤꯟꯊꯥ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯇꯧꯔꯦ ꯆꯥꯎꯕꯤ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯉꯤꯕꯗꯨꯕꯣ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯇꯧꯔꯝꯗ꯭ꯔꯕꯔꯣ ꯒꯧꯔ ꯁꯥꯎꯅ ꯍꯩ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯔꯤ ꯅꯪ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯆꯥꯎꯕꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯃꯁꯥ ꯑꯗꯨ ꯏꯉꯛ ꯉꯛꯆꯩ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯗꯤ ꯀꯅꯥꯗ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯇꯧꯅꯨ ꯅꯨꯄꯤ ꯅꯪ ꯑꯩꯅ ꯐꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯍꯥꯏꯔꯕꯅꯤ ꯅꯪ ꯃꯇꯣꯏꯔꯦꯀꯣ ꯒꯧꯔ ꯁꯥꯎꯔꯤꯕꯗꯨꯒꯤ ꯃꯔꯝ ꯆꯥꯎꯕꯤ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯥꯝꯕ ꯐꯪꯗ꯭ꯔꯕꯗ ꯃꯆꯥꯗ ꯍꯪꯉꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯏꯟꯁꯤꯜꯂꯛꯏ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯃꯥꯒꯤ ꯏꯪꯒꯤꯠ ꯈꯪꯗꯨꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯥꯕꯥ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯅꯪꯒꯤ ꯅꯃꯥꯁꯦ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯌꯥꯝꯅ ꯇꯧꯏꯀꯣ ꯃꯥꯅ ꯃꯈꯥ ꯊꯪꯕꯒꯤ ꯇꯥꯕꯨꯀꯨꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯏꯆꯥ ꯊꯥꯖꯅꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏꯅꯦ ꯆꯥꯎꯕꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯦ ꯑꯗꯨꯕꯨ ꯒꯧꯔꯅ ꯁꯥꯎꯔꯤꯕ ꯑꯗꯨꯗꯤ ꯇꯁꯦꯡꯕꯅꯤ ꯑꯗꯨꯅ ꯅꯣꯛꯂꯨꯕ ꯌꯥꯔꯣꯏ ꯈꯟꯅ ꯅꯣꯛꯇ꯭ꯔꯦ ꯒꯧꯔ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯏꯆꯥꯁꯦ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯆꯠꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯧꯔ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯁꯤꯗ ꯁꯤꯟꯊꯥꯅ ꯕꯥꯕꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯊꯤꯅ ꯁꯥꯎꯕ ꯍꯧꯅꯗꯦꯗ ꯑꯩꯁꯨ ꯕꯥꯕꯥ ꯑꯃꯗꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯁꯨ ꯆꯠꯂꯨꯏ ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯖꯕ ꯑꯣꯏꯔꯤꯅꯤ ꯋꯥꯗꯨꯗ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯉꯥꯏꯅꯗꯕ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯒꯦꯅ ꯍꯥꯏꯕ ꯅꯠꯇꯦꯗ ꯏꯅꯝꯃꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯑꯩꯁꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯒꯧꯔ ꯆꯩꯁꯨ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯀꯤꯠ ꯀꯤꯠ ꯁꯨꯗꯨꯅ ꯇꯨ ꯅꯪꯅ ꯑꯗꯨꯝꯅ ꯌꯥꯔꯝꯂꯕꯅꯤꯅ ꯇꯥꯗ ꯑꯗꯨꯅ ꯑꯃꯨꯛ ꯏꯄꯥꯟ ꯊꯥꯐꯝꯗꯨꯗ ꯋꯥ ꯑꯗꯨ ꯍꯧꯗꯣꯔꯛꯑꯦ ꯑꯩꯗꯤ ꯃꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ ꯏꯄꯥꯟꯒ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯆꯦꯜꯂꯛꯑꯕꯅꯤ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯍꯦꯛ ꯊꯣꯛꯍꯜꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯆꯥꯎꯕꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯨꯔꯕꯗꯤ ꯒꯧꯔꯒꯤ ꯂꯤꯆꯩ ꯆꯥꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯒꯧꯔ ꯁꯤꯟꯊꯥꯂꯦꯝꯕꯤꯒꯤ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨꯕꯨ ꯅꯥꯟꯊꯕꯤꯗꯨꯅ ꯏꯆꯥꯗꯤ ꯏꯄꯥꯒꯤ ꯃꯤꯠꯀꯤ ꯃꯅꯤꯅꯤ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯍꯜꯂꯨ ꯏꯆꯥ ꯌꯥꯎꯗꯅ ꯏꯄꯥ ꯍꯤꯡꯕ ꯉꯝꯂꯣꯏ ꯏꯆꯥꯅꯅꯦ ꯃꯁꯤ ꯈꯪꯅ ꯆꯠꯂꯨꯀꯣ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤꯅꯅꯤ ꯃꯥꯅ ꯅꯨꯄꯥ ꯑꯃꯠꯇ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯑꯁꯨꯝ ꯇꯧꯅ ꯊꯥ 1-2 ꯍꯧꯈ꯭ꯔꯦ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯥꯁꯨ ꯀꯨꯔꯥꯛ ꯑꯗꯨꯅ ꯍꯦꯛ ꯇꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯗꯨ ꯏꯍꯩ ꯍꯩꯅꯗꯅ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯁꯤꯟꯊꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯀꯥꯟꯗꯁꯤꯗ ꯊꯥꯖ ꯂꯥꯛꯇꯨꯅ ꯁꯤꯟꯊꯥ
ꯊꯥꯖ ꯁꯤꯟꯊꯥꯕꯨ ꯀꯧꯅ ꯀꯧꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯁꯤꯟꯊꯥꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯩꯃꯥ ꯅꯪꯗꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯜꯂꯛꯄ ꯑꯁꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯔꯣ? ꯁꯤꯟꯊꯥ ꯇꯞꯅ ꯊꯥꯖ ꯅꯪ ꯂꯥꯛꯏꯔꯥ? ꯆꯪꯉꯣ ꯂꯥꯛꯑꯣ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯖ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯦ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯒꯗꯧꯔꯤꯗꯨꯕꯣ? ꯏꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ, ꯅꯪ ꯍꯤꯞꯍꯧꯋꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯀꯩꯗꯧꯔꯒꯦ? ꯁꯤꯟꯊꯥꯂꯦꯝꯕꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯨꯔꯥꯛ ꯑꯗꯨꯅ ꯍꯦꯛ ꯇꯣꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯤꯕ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯥꯖꯗ ꯇꯝꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯁꯥꯗꯣ ꯆꯤꯡꯅꯔꯞ ꯇꯧꯅ ꯑꯗꯨꯗꯤ ꯏꯃꯥꯈꯣꯏꯗ ꯍꯥꯏꯔꯁꯦ, ꯑꯗꯨꯝꯅ ꯂꯣꯏꯁꯤꯟꯕ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯒꯅꯤ? ꯃꯥꯏꯕꯔ ꯀꯩꯅꯣꯝꯃ ꯌꯦꯡꯂꯒ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯅꯅꯕ ꯇꯧꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯊꯥꯖꯁꯨ ꯊꯦꯡꯂꯦ ꯍꯥꯏꯅ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯥꯁꯨ ꯀꯔꯤꯁꯨ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯟꯊꯥꯒꯤ ꯐꯤꯕꯝꯁꯨ ꯀꯥꯏꯔꯛꯂꯦ꯫ ꯒꯧꯔ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯑꯆꯠ ꯑꯋꯣꯛ ꯃꯤꯅꯁꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯑꯗꯨ ꯒꯧꯔꯅ ꯇꯥꯔꯝꯃꯤ꯫ ꯒꯧꯔ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯆꯥꯎꯕꯤ, ꯆꯥꯎꯕꯤ, ꯀꯗꯥꯏꯗ ꯂꯩ? ꯊꯣꯔꯛꯎ ꯂꯥꯎ꯫ ꯆꯥꯎꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯋꯥ ꯈꯨꯝꯕꯕꯨ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯅꯆꯥꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯂꯩ? ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯄꯥꯝꯃꯨꯅ ꯊꯝꯖꯔꯒ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠ ꯑꯁꯤ ꯆꯠꯄ꯫ ꯑꯩ ꯏꯃꯥ ꯑꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗ꯫ ꯆꯥꯎꯕꯤ ꯃꯥꯁꯨ ꯒꯧꯔꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯈꯪꯂꯕꯅꯤꯅ ꯒꯧꯔ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯁꯥꯎꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯐꯠꯇꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯝꯇ ꯇꯞꯊꯕꯤꯈꯣ ꯀꯩꯗꯧꯔꯒꯦ? ꯒꯧꯔ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯀꯔꯤꯒꯤ ꯇꯞꯊꯕ? ꯅꯆꯥꯅꯨꯄꯤꯗꯨ ꯀꯧꯊꯣꯔꯛꯎ, ꯑꯔꯣꯏꯕ ꯋꯥ ꯉꯥꯡꯅꯒꯦ꯫ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯃꯥꯅ ꯀꯧꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯦ꯫ ꯑꯗꯨꯕꯨ ꯒꯧꯔꯅ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯤꯅ ꯇꯥꯕ ꯌꯥꯔꯣꯏꯗꯕ ꯋꯥ ꯑꯗꯣ ꯉꯥꯡꯒꯅꯨ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯨ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯒꯧꯔ ꯁꯤꯟꯊꯥꯂꯦꯝꯕꯤꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯑꯃꯨꯛꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯂꯦꯝꯕꯤ ꯅꯣꯡꯃꯇ ꯃꯄꯥꯅ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯑꯊꯤꯕ ꯈꯣꯟꯐꯝ ꯄꯨꯝꯕ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯖꯗ꯭ꯔꯦ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯪꯂꯛꯂꯒ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯉꯟꯕꯤ ꯑꯌꯨꯛ ꯑꯗꯨꯗ ꯃꯃꯥꯗ ꯍꯥꯏꯔꯝꯗꯅ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯁꯤꯟꯊꯥꯂꯦꯝꯕꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯞꯅ ꯀꯞꯅ ꯆꯠꯇꯨꯅ ꯍꯥ ꯀꯨꯔꯥꯛ, ꯅꯪꯕꯨ ꯑꯃꯨꯛꯇ ꯄꯥꯏꯔꯛꯎ, ꯈꯣꯌꯨꯝ ꯀꯅꯥꯒꯤ ꯁꯥꯏꯌꯣꯟꯕꯨ ꯑꯣꯏꯔꯤꯕꯅꯣ? ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯃ ꯍꯥꯞꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯤꯟꯊꯥ ꯏꯪꯈꯣꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯁꯤꯟꯊꯥ ꯀꯞꯅ ꯀꯞꯅ ꯁꯥꯎꯅ ꯅꯪꯅ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯊꯣꯔꯛꯎ, ꯀꯅꯥꯒꯤ ꯁꯥꯏꯌꯣꯟꯅꯣ? ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯨ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯛꯂꯦ꯫ ꯁꯤꯟꯊꯥ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯑꯗꯨꯅ ꯅꯪꯒꯤ ꯐꯖꯕꯗ ꯑꯩꯅ ꯉꯥꯎꯔꯨꯔꯦ, ꯑꯗꯨꯅ ꯀꯨꯔꯥꯛ ꯑꯣꯏꯅ ꯁꯥꯏꯌꯣꯟ ꯇꯧꯕꯅꯤ꯫ ꯁꯤꯟꯊꯥ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯀꯔꯝꯕ ꯁꯥꯏꯌꯣꯟ ꯇꯧꯗꯨꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯅꯣ? ꯈꯨꯜꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ? ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯕꯨ ꯎꯕ ꯌꯥꯗꯦ, ꯑꯗꯨꯅ ꯃꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯉꯥꯡ ꯑꯁꯤꯅ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯈꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯐꯔꯅꯤ ꯈꯜꯂꯦ꯫ ꯃꯍꯥꯛ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯨꯅꯤ? ꯀꯨꯔꯥꯛ ꯑꯁꯤꯅ ꯁꯥꯏꯌꯣꯟ ꯇꯧꯗꯨꯅ ꯁꯤꯟꯊꯥꯕꯨ ꯌꯥꯝꯅ ꯂꯥꯞꯄ ꯃꯤ ꯇꯥꯗꯕ ꯂꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯔꯣ꯫ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯗꯨꯗ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯗꯤ ꯏꯊꯟꯇ ꯀꯔꯝꯅ ꯂꯩꯒꯅꯤ? ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩ ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯒꯦ, ꯅꯪꯕꯨ ꯑꯗꯨꯝ ꯁꯪꯒꯅꯤ꯫ ꯁꯦ ꯃꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯑꯗꯨ ꯂꯧꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯃꯁꯤꯅ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯄꯤꯔꯤꯕꯗꯣ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯒꯧꯔ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯆꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒꯧꯔ ꯍꯧꯖꯤꯛꯇꯃꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯤꯟꯊꯥꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕꯗꯨꯁꯨ ꯈꯜꯂꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯂꯩꯔꯛꯂꯦ, ꯃꯆꯥꯕꯨ ꯑꯃꯨꯛꯇ ꯎꯕ ꯐꯪꯂꯕꯗꯤ ꯍꯥꯏꯅ꯫
ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯤꯟꯊꯥ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯃ ꯄꯣꯛꯇꯨꯅ ꯐꯅ ꯆꯥꯎꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ "ꯏꯃꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯛꯇꯃꯛ ꯂꯩꯕ꯭ꯔꯥ? ꯑꯗꯨꯒ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡ ꯀꯨꯔꯥꯛ ꯑꯃꯒꯤ ꯃꯨꯔꯇꯤꯗ ꯈꯨꯔꯨꯝꯂꯤꯕꯗꯨꯕꯨ ꯑꯗꯨꯕꯨ ꯂꯥꯏꯔꯣ?" ꯑꯁꯨꯝꯅ ꯋꯥꯍꯪ ꯖꯥꯠ ꯀꯌꯥ ꯑꯃ ꯍꯪꯂꯛꯏ꯫ ꯁꯤꯟꯊꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤꯉꯩ ꯑꯁꯤꯗ ꯑꯃꯨꯛꯁꯨ "ꯏꯃꯥ, ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ? ꯏꯄꯥꯅ ꯅꯣꯡꯃꯇ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ?" ꯁꯤꯟꯊꯥꯂꯦꯝꯕꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯔꯝꯅ ꯄꯤꯒꯅꯤ ꯈꯟꯐꯝ ꯈꯪꯗꯦ꯫ ꯃꯆꯥꯁꯤꯅ ꯍꯦꯟꯅ ꯆꯥꯎꯔꯛꯂꯒ ꯃꯥꯒꯤ ꯃꯩꯆꯥꯛꯁꯨ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯆꯥꯒꯤ ꯄꯥꯕ ꯂꯩ, ꯏꯃꯥꯅ ꯁꯣꯏꯗꯅ ꯅꯣꯡꯃ ꯇꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯤꯕꯅꯤ, ꯀꯨꯏꯅ ꯁꯤꯗ ꯂꯩꯔꯣꯏ." ꯑꯁꯨꯝꯅ ꯁꯤꯟꯊꯥꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯂꯤ꯫ ꯁꯤꯟꯊꯥ ꯑꯍꯤꯡ ꯑꯃ ꯀꯞꯇꯨꯅ ꯃꯄꯥꯟ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯞꯅ ꯀꯧꯖꯔꯛꯏ꯫ ꯑꯗꯨꯒ ꯀꯨꯔꯥꯛ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ "ꯀꯔꯤ ꯂꯩꯔꯦ? ꯅꯪꯅ ꯑꯩꯕꯨ ꯀꯧꯕꯗꯤ? ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ." ꯁꯤꯟꯊꯥ ꯃꯆꯥꯅ ꯃꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯏꯅ ꯍꯥꯏꯔꯤ꯫ "ꯐꯔꯦ, ꯑꯩꯗꯤ ꯅꯪꯒꯤꯁꯤꯗ ꯂꯩꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯥꯡꯗ ꯑꯩꯅ ꯃꯤ ꯑꯣꯏꯅ ꯑꯣꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯈꯨꯜ ꯑꯗꯨꯗ ꯍꯜꯂꯨ꯫ ꯅꯪꯒꯤ ꯏꯃꯥꯈꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ." ꯁꯤꯟꯊꯥ ꯃꯃꯥ ꯃꯄꯥ ꯄꯜꯂꯛꯄꯗꯨꯗ ꯃꯃꯥꯡ ꯊꯛꯈꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯎꯠꯈꯤꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯁꯪ ꯎꯔꯛꯏ꯫ ꯁꯤꯟꯊꯥ ꯃꯤꯠꯀꯤ ꯄꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯂꯒ ꯀꯔꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯨꯝꯒꯅꯤ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯦ꯫ ꯁꯤꯟꯊꯥ ꯀꯞꯇꯨꯅ "ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯒ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯃꯄꯥ ꯀꯅꯥꯅೋ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯤꯃꯨꯛ ꯈꯨꯝꯃꯨꯅꯤ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ?" ꯀꯨꯔꯥꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯔꯣꯟꯕ ꯋꯥꯐꯝ ꯀꯌా ꯑꯃ ꯇꯥꯛꯄꯤꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯁꯤꯟꯊꯥ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯒꯧꯔꯣ ꯑꯃꯗꯤ ꯆꯥꯎꯕꯤꯅ ꯀꯔꯤꯁꯨ ꯁꯥꯎꯔꯨꯕ ꯂꯩꯇꯅ ꯃꯆꯥꯕꯨ ꯍꯔꯥꯎ ꯂꯧꯁꯤꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯅ ꯁꯨꯝꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯂꯦꯝꯕꯤ ꯍꯟꯗꯛꯇꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯖꯩ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯟꯊꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯁꯤꯅ ꯑꯃꯨꯛꯁꯨ ꯒꯧꯔꯣꯗ ꯃꯥꯒꯤ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯒꯧꯔꯣꯁꯨ ꯑꯗꯨꯝ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯤ꯫ ꯁꯤꯟꯊꯥꯗꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ꯫ ꯁꯤꯟꯊꯥ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯃꯆꯥꯗꯨꯅ ꯆꯪꯂꯛꯇꯨꯅ ꯁꯤꯟꯊꯥꯒꯤ ꯃꯅꯒꯟꯗ ꯀꯣꯟꯁꯤꯟꯗꯨꯅ "ꯏꯃꯥ ꯂꯩꯁꯥꯕꯤ." ꯁꯤꯟꯊꯥ ꯋꯥꯍꯩꯗꯨꯗ ꯉꯛꯄ ꯑꯃꯗꯤ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ "ꯏꯆꯥꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯝꯅ ꯀꯧ ꯍꯥꯏꯗꯅ? ꯏꯄꯨꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕꯤꯌꯦ꯫ ꯏꯃꯥꯗꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅ ꯂꯥꯏꯅꯤ, ꯀꯨꯔꯥꯛ ꯑꯣꯜꯂꯒ ꯍꯦꯛ ꯄꯥꯏꯔꯛꯏ ꯍꯥꯏꯅ ꯄꯨꯅ ꯍꯥꯏꯌꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯂꯩꯁꯥꯕꯤꯅꯤ, ꯑꯩꯗꯤ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥꯅꯤ." ꯁꯤꯟꯊꯥꯂꯦꯝꯕꯤ ꯃꯇꯝ ꯀꯌꯥ ꯀꯨꯏꯅ ꯃꯥꯅ ꯍꯥꯏꯕ ꯉꯝꯗꯕ ꯀꯌꯥ ꯏꯔꯥꯏ ꯂꯥꯏꯅ ꯃꯆꯥꯅ ꯈꯪꯂꯝꯕ, ꯃꯆꯥꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯗꯨꯗ ꯀꯣꯛꯊꯛꯇꯒꯤ ꯅꯨꯡꯖꯥꯎ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯄꯨꯡꯌꯥꯡ ꯌꯥꯡꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯃꯆꯥꯁꯤꯅ ꯀꯔꯤ ꯈꯟꯈꯤꯒꯅꯤ ꯍꯥꯏꯕ ꯈꯟꯕ ꯉꯝꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯒꯧꯔꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫